ꯂꯩꯀꯥꯏꯒꯤ ꯏꯆꯟ ꯇꯣꯝꯕꯤꯗꯣ ꯗꯦꯜꯂꯤꯗ ꯂꯥꯏꯗꯝ ꯆꯪꯒꯔꯦ ꯍꯜꯂꯛꯄ꯭ꯔꯥ ꯍꯜꯂꯛꯇ ꯑꯉꯥꯡ ꯄꯨꯔꯒ ꯂꯥꯛꯏ ꯃꯄꯥ ꯌꯥꯎꯔꯛꯇꯦ ꯃꯄꯥ ꯀꯅꯥꯅꯣ ꯑꯃꯨꯛ ꯌꯥꯡꯁꯤꯜꯂꯛꯏꯁꯤꯅ 이때에 나우 사우나든 농안 내려간지다 좀 두가네 버성에 있잖아 나트라가나 뽀 후란 보여잖아 헤이 나고 땅을로 시대 거의 눈비니니 Kahino ang awban ng ngangiduna. 아이디 좀 두가에 버성에 이비닝으래 Namito, ube hemale. Doktor dam tiyeng thoso. 헤이 우버 햄는 나때네 분시지다 낭나 셰퍼 우드리버 드레스 한번 셀랄래라며 아두다본 낭니에 가마이 강도이노 Aisu, maitayda yung palaba mawa mani. Aduna, maitaygi pizol se lagi kale. 헤리디 디니네 나말라위네 Eh, kahino imalawi haibo? 낭기 이마도 마이타이 오자르버수 아사미다 마용 반바드기 아사미 드레스 같이 세치 하이드나 Ado, aigi pizol se tuna sumangda layringayda. Antisyo tala ame. Mana ay se, yam pazay hairami ba? 에이 얌바자버니 마이타이 거기 드레스 삭가제 얌바자 도그러자니 나이코 낭 우지기 두부 아이기 비존 체투나 수망들 레이루 하이바 Ado kidorage? 아이기 하이브도 다도어가 아이 거기 비주얼 하이브디 까리가 Aikoigi haiba yadaba pot yam laye. Wa ngangningde. Moi tamobu se laurni chakibado piraktraba. Nate ngasaidai wathi ngang laiduba. 마마 마마 오이드리비 센도 보럭드레 수브레 용실라오 라오네 라오 예. ꯑꯩꯅ ꯊꯤꯔꯤꯕ ꯃꯤꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦꯅꯦ. 예. चलो आदा मतीरो अइदा सामिस मालुरी नरोन थोकप्रो मरुन थुए अइदी नरोन थोकजबो ओर बोइनिंगुरे लिरंद्री 할머 그럼 그래 मानम तना तसलो 까이기는 마는 거 딴딴해 이거다 라오 좀 됐어 라오 까이 너무 됐다 봐 이야 까이 능 떠이다 봐 अखुरम गिने फिल्म को कुंबा बेट के कुंबा रतलाया मालेना अदुगो चम मने हागे तो बनेगो टाइमिंग दीबा लाओ लानी लाओ चलो चाबी आओ बंडू একটু নাকিয়ে ছাও ऐसे ऐसे ताक 50,000 ऐसे काम हुआ पिছত 50,000 पाबो काम तो ताड़ाताड़ी करिबो ও বন্ডু চিন্তা না করিবি বনো काम तो होबो ओके बाय अई मणिपुर याम थुना थोके खाले नंगोंदा वाम ते सोइनिंगबा Kay wano, noida satlaze haira. नथिंग अंथोय अगी पुंसी से क्याम कुइनी हिंगी तमंग मनथि अदुबु नंगदी पाबुंग लुना जान तोबिनी नंगी पुंसीदा एफ नुंगाइना पामुदनी पाबुंगना पामिसे अदुना इपानी लापथोकना पामी Kaino nang ngangi duba nungsibabu hongdo hongdin yaba
ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯞꯅꯈꯤ ꯃꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯃꯅꯤ ꯇꯣꯝꯊꯦꯟ ꯑꯗꯣꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯁꯟꯒꯅꯨ ꯅꯪꯁꯨ ꯃꯤꯅꯤ ꯃꯤ ꯑꯃ ꯑꯣꯏꯔꯗꯤ ꯆꯦꯟꯊꯔꯛꯂꯤꯕ ꯄꯨꯟꯁꯤ ꯏꯆꯦꯜꯁꯤꯗ ꯌꯥꯎꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯆꯨꯝꯃꯦ ꯑꯩꯒꯤ ꯏꯊꯤꯜꯐꯝ ꯂꯩꯇ꯭ꯔꯕ ꯏꯔꯩ ꯀꯜꯂꯕ ꯏꯆꯦꯜꯁꯤꯗ ꯑꯩ ꯇꯤꯅꯤꯡꯗ꯭ꯔꯦ ꯇꯣꯝꯊꯦꯟ ꯅꯪ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝ ꯄꯤꯛꯁꯜꯂꯦ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯌꯦ ꯄꯥꯕꯨꯡꯅꯁꯨ ꯌꯥꯔꯦꯗꯅ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯂꯥꯏꯑꯣꯡꯁꯦ ꯑꯁꯦꯡꯕ ꯈꯪꯂꯒꯗꯤ ꯅꯣꯏ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯂꯩꯍꯟꯅꯤꯡꯉꯨ ꯑꯩ ꯄꯥꯕꯨꯡꯒ ꯎꯅꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯀꯦ ꯈꯜꯂꯤ ꯐꯔꯦ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯑꯝꯇꯪꯗꯤ ꯌꯥꯕꯤꯌꯨ ꯍꯥꯏꯌꯣ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕꯁꯤꯗ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯒꯦ ꯃꯁꯤꯃꯇꯪꯗꯤ ꯅꯪꯅ ꯌꯥꯕꯤꯌꯨ Kamu. Enggak kok. Pak Hakunu wain canji gay kakalu. Hei, manusia mu. Kakalu. Kaino nang taisa? Ai nongonda kari inta tawroy. Kay imta pakat kanu. Noigi sai tel haibuna ne. Koigi lupa lakh tara passion kare. Film gi type ta ne. Nanga sel duga ona duiba. ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ ꯅꯪ ꯉꯥꯎꯔꯦ ꯅꯪ ꯇꯁꯦꯡꯅ ꯉꯥꯎꯔꯦꯀꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯁꯦꯟꯅ ꯂꯥꯌꯦꯡꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯩꯒꯤ ꯏꯔꯝꯗꯝꯗ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯂꯒ 시키는 속삭이는 ꯐꯩ ꯅꯪꯅ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ 이마다 오퍼레이션 ꯇꯧꯔꯦ ꯍꯥꯏꯖꯤꯜꯂꯒ ꯃꯇꯝ ꯈꯔ ꯍꯤꯡꯕꯗꯨꯔꯕ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯁꯦ 마네 어두막네 라르바 이마나 아기다먹 도헌어다 란톰녀 독도나 화날 린드셔루 아요이나 시키는 파이 Kuntratuk, 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 trate trampan kun. Kadai, nang na yon deki lau keyboard, lising ni sa pising daw. Hoy, nang na yon deki lau keyboard siyan duga, siga wana duiba. Karigo manang na pidrawa, ay na mupuro chat kini. Aduga, nang na mo. 장모, 장모네. 예. 어이, 와 얌나다비도 셀도 하나 붙어라. 예, 이거는 따나리바 보트 아니 막시디 시다 로이 내라메네 시디야. 아이 씨발. 에 포로. ꯁꯤ ꯂꯩꯔꯦ 너네 그야디 샀그래. ꯀꯥꯏꯗꯩꯅꯣꯗ ꯑꯝꯇ ꯂꯧꯊꯣꯛꯇꯦ ꯌꯥꯝ ꯐꯖꯅ ꯆꯦꯛꯁꯟꯅ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ. ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯂꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ. ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯨꯞꯁꯤꯃꯗꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯊꯥꯕ ꯇꯥꯔꯦ. ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯣꯏ ꯉꯥꯟꯊꯣꯏꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯅꯦ ꯅꯪ ꯍꯥꯠꯂꯣꯗꯅ ꯂꯨꯄꯥ ꯂꯥꯈ 2 ꯄꯤꯔꯛꯄ. ꯑꯋꯥꯃꯟ ꯂꯧꯔꯨꯔꯕꯅꯤꯅ ꯊꯕꯛꯇꯨꯗꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ. ꯅꯪ ꯀꯔꯝꯕ ꯈꯨꯁꯤꯗ ꯁꯤꯅꯤꯡꯉꯤ? ꯑꯩ ꯅꯣꯏꯅ ꯍꯥꯠꯇ꯭ꯔꯁꯨ ꯃꯊꯟꯇ ꯁꯤꯗꯗ ꯂꯩꯔꯦ ꯀꯩꯝ ꯋꯥꯕꯤꯔꯨꯅꯨ ꯑꯁ ꯉꯥꯏꯈꯣꯗ ꯉꯥꯟꯊꯣꯏꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯃꯥꯕꯨ ꯀꯩꯗꯧꯕꯩ ꯍꯥꯠꯇꯣꯏꯅꯣ ꯉꯥꯟꯊꯣꯏꯒꯤ ꯃꯄꯥꯅ ꯃꯩꯇꯩꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕ ꯏꯝꯐꯥꯜꯗ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯤ. ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯗ ꯃꯌꯨꯝ ꯄꯥꯜꯂꯒꯗꯤ ꯃꯄꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯅꯃꯛ
मागी मिंग ओलनी हाइबदगी मागी बॉयफ्रेंड गा तानरगा प्रॉपर्टी पुनमक लौननबा नंगी मरुपसिगा नुंगसिनबा सासनबने अदुगने नानथोइना नंगी मरुपसिबु हेना पामकपा अदुगा मपानसु थाजनिंगकपा मसी पुनमकसे नानथोइगी बॉयफ्रेंड खंगकपदगी नानथोइगी बॉयफ्रेंड माबु हालोइदना लुपा लाख अनि तिरपने हेंगोंदा Hey, Chabi, kay nung nang ito ha? Achumbane pabong. Masipo na magsa, may pataduna tuwan mangakta ni. Nachabu araw bino, pabong na pamdaba lambida ay amuhan at sachararoy. Hey, Chabi, may pataduna na ay kiisa na pida, amahan na yalak na ba nang nung nagadami. Maana pirak pa, sempam do nang handok ko. Ay na ne, madadagi saru anihan na pini. यारे द याबा फिल्म लासिन की टाइप द डायलॉग का मुख थादा दना लई रे बा सेन दो पिरो आई थबक पांगथुगे Na. Kamago, poisa piso. सोइना दबी Ha, soy na debi. प्रॉमिस Promise. ओए अम्मा दो थामो चसलो Ibungo tomthin, nang mapam machida anaba layang balak pa ni. Nang anaba layang ba paraga yumda hankibado, nang imana soid ng unang gani. Haujikti, nang bupa na ba layang ba da, ipa na mating pangani. Lao, hospital na siya. इथैमा ए चाबिया नंग लाइरा चंगो तामो उनगे लाकपनी तामो लैगिब्रो मादी लेती थबा मा चथोखी अदो मादी खरा थेंगकदबा माले टाइमिंग दी हम चारे कैदौरगे इतैमगा तामोगा लुहोंखिबदगी अहिना इतैमदा हागे खनबा वामा हाइबा ngамदना sum leiraba adubu ngasidi itaimada khangalage na khale चाबिया कई वानो itaimagi fajaraba sawan fajaraba sak urubadagine aina itaimabu nungsi phongdoaga punsi laipun semba pangke adubu aremba taki ngasidi aigi nungsiba khangbibo oina itaimada कहीं नंग ngangi waduba चलो चखर चलो नंग नसक्ते निंगदी tema aina thabak tawba matamda kaidong lema thakte se lupa lising yang kai चाबिया नंग याम थुन चखर चलो नंग सुमले दिया फबोय रोय नोय तामोदा ताकथोरना tema am khalluda यारे खरा थुन चखर चलो नसक्ते निंगदी fare se tema yang nangnar gumsi kuntra maga hapage chathakna yadi adawa mali se kuntra maga hapabani ko कहीं न चाबिया नंग ngasi toisiba नंगी से आयु सित्रिरा itaimabu tasengna nungsibagini yam luna khalluranu da itaimagi jobna naba nanama ka susiloi se lao se 타도 se lao se 타도 하이베네 lao 타도 하이베네 lao se 하르가 हेलो हेलो नंग युमदा लेब नत्रो लेये कइदौरे याम ngамदन खुमैदुबो नसा नुंगाइत्रबो कैसे तौदेदा
ꯌꯨꯝꯗ ꯆꯥꯕꯤ ꯂꯥꯛꯑꯝꯕ꯭ꯔꯥ ꯂꯥꯛꯇꯤꯌꯦ ꯑꯩꯈꯣꯏ ꯁꯦꯜꯗꯣ ꯐꯪꯉꯦ ꯆꯥꯕꯤꯅꯅꯦ ꯂꯨꯄꯥ 40,000 ꯊꯤꯜꯂꯛꯀꯅꯤ ꯑꯗꯨ ꯄꯥꯏꯁꯜꯂꯝꯃꯨꯀꯣ ꯀꯩꯒꯤ ꯁꯤꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯃꯦ ꯊꯝꯃꯦ ꯗꯦꯕꯤꯀꯥ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯈꯔ ꯌꯥꯡꯉꯤꯍꯦ ꯅꯨꯄꯥꯁꯤꯒ ꯅꯪꯒ ꯀꯣꯏꯅꯔꯝꯗꯕꯁꯤꯗꯤꯕ ꯑꯩꯈꯣꯏ ꯁꯦꯜꯗꯣ ꯐꯪꯉꯦ ꯆꯥꯕꯤꯅꯅꯦ ꯂꯨꯄꯥ 40,000 ꯊꯤꯜꯂꯛꯀꯅꯤ ꯑꯗꯨ ꯄꯥꯏꯁꯜꯂꯝꯃꯨꯀꯣ ꯁꯤ 15 minutes 18,000 tabu guys. Say, laos. ꯂꯩꯁꯅꯥ ꯅꯍꯥꯟꯒꯤ ꯁꯦꯜꯗꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏ ꯔꯨꯝ ꯅꯝꯕꯔꯗꯣ ꯌꯥꯗꯕꯗꯒꯤ 9ꯗꯒꯤ 6 ꯍꯦꯛꯇ ꯑꯣꯟꯕ ꯃꯗꯨꯗ ꯃꯣꯏꯅ ꯁꯣꯏꯗꯅ 6ꯅꯦꯅ ꯊꯝꯖꯜꯂꯝꯃꯖꯥꯠꯅꯤ ꯇꯥ ꯆꯥꯕꯤꯗꯨꯁꯨꯅꯦ ꯊꯣꯛ ꯊꯥꯛꯀꯤ ꯃꯤꯅꯦ ꯃꯥꯅꯦ ꯁꯦꯜꯕꯨ ꯐꯪꯅꯤ ꯍꯥꯏꯔꯗꯤꯅꯦ ꯃꯤ ꯐꯥꯎ ꯍꯥꯠꯄ ꯉꯝꯕ ꯃꯤꯅꯤ ꯑꯁ ꯃꯁꯤ ꯋꯥꯔꯤꯁꯤ ꯇꯣꯛꯁꯤꯗ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤ ꯏꯁ ꯑꯩꯈꯣꯏꯅꯤꯕꯨ ꯀꯔꯤ ꯋꯥꯔꯤꯕꯨ ꯂꯩꯔꯤꯒꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯗꯤ ꯋꯥꯔꯤ ꯂꯣꯏ ꯅꯥꯏꯗꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯕꯩ ꯋꯥꯔꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯤꯡ ꯊꯣꯟꯕ ꯈꯣꯠꯄ ꯑꯁ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦꯗ ꯀꯣꯛ ꯀꯌꯥꯝ ꯊꯥꯗꯔꯤꯖꯥꯠꯅꯤꯅꯦ ꯅꯪꯗꯤ ꯊꯥꯗꯗꯗꯤ ꯀꯩꯅꯣ ꯑꯉꯥꯡ ꯃꯃꯤꯡꯕꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯜꯂ ꯐꯖꯕ꯭ꯔꯣ ꯍꯧꯖꯤꯛꯇꯒꯤ ꯈꯟꯅꯍꯧꯅ ꯐꯩꯗꯅ ꯑꯗꯨꯏ ꯋꯥꯔꯤꯗꯣ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯍꯧꯖꯤꯛ ꯈꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯡ ꯊꯣꯟꯕꯗ ꯍꯌꯦꯡ ꯑꯗꯨꯅ ꯍꯧꯕ ꯑꯗꯥꯅ ꯍꯧꯕ ꯅꯪ ꯃꯌꯥꯝ ꯍꯥꯏꯔꯛꯈꯤꯅꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯍꯜꯂꯣ ꯂꯥꯛꯑꯦ ꯌꯥꯅꯤ ꯇꯤꯀꯦꯠꯇꯣ ꯑꯩ ꯀꯛꯑꯒꯦ ꯊꯝꯃꯦ ꯇꯥꯡ ꯀꯌꯥꯗ ꯆꯠꯄ ꯇꯥꯔꯒꯦ ꯍꯪꯆꯤꯠ ꯆꯠꯁꯦ ꯍꯥꯏꯔꯤꯌꯦ ꯉꯥꯟꯊꯣꯏ ꯈꯣꯏ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯁꯨ ꯂꯩꯍꯧ ꯌꯥꯕꯅꯦ ꯑꯗꯣ ꯉꯥꯟꯊꯣꯏꯗꯣ ꯂꯨꯍꯣꯡꯅꯤ ꯍꯥꯏꯔꯗꯤ ꯅꯪ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ ꯄꯥꯕꯨꯡꯒ ꯂꯥꯛꯇꯣꯏꯅꯦ ꯐꯔꯦ ꯇꯤꯀꯦꯠ ꯀꯛꯄꯁꯨ ꯊꯦꯡꯉꯅꯤ ꯆꯠꯅꯕ ꯇꯧꯔꯁꯦ ꯁꯦ ꯑꯩꯅ ꯂꯧꯕ ꯁꯦꯜꯗꯨꯅꯦ ꯄꯥꯏꯁꯜꯂꯣ ꯌꯥꯅꯤꯌꯦ ꯑꯁ ꯊꯝꯖꯜꯂꯣꯁꯦ ꯂꯧꯁꯜꯂꯣꯁꯦ ꯅꯪꯅ ꯂꯧꯗ꯭ꯔꯗꯤ ꯑꯩ ꯏꯀꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤꯌꯦ ꯑꯁ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯤꯃꯠꯇ ꯅꯠꯇ꯭ꯔꯣ ꯆꯞ ꯃꯥꯟꯅꯩ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯊꯝꯖꯜꯂꯣꯕ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗꯩ ꯂꯧꯔꯁꯨ ꯌꯥꯕꯗꯨꯕꯨ ꯆꯠꯂꯁꯤꯔꯥ ꯗꯦꯕꯤꯀꯥ ꯀꯩꯅꯣ ꯅꯪꯅ ꯅꯨꯡꯊꯤꯟꯁꯤꯗ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯤꯁꯤꯕꯣ ꯍꯧꯒꯠꯂꯨꯅꯦ ꯍꯣꯏ ꯍꯧꯒꯠꯂꯨꯅꯦ ꯗꯦꯕꯤꯀꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ अरे बंधु काम तो सक्सेस होने की नंगनदी थबक तो सक्सेस ओइरेना हराउरिबा नंगना मी हाटनबा अइंगोंदा पिरकबा सेलदो अदुगी मथक्ता डबल हापगा नंगबु हाटलु सोइदना लाइने तुम्ही की कोशे लाओ नथवाइदो लौबीरगे नंग हाटवा लाक्पदबु नंगना खंगमा लोन हाइगद्रो
ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯆꯦ ꯂꯥꯛꯑꯅꯤꯗ ꯐ꯭ꯂꯥꯏꯠ ꯂꯦꯠ ꯑꯣꯏꯕꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨ ꯐꯣꯟ ꯑꯃꯨꯛꯇꯗꯤ ꯇꯧꯔꯒ ꯌꯦꯡꯉꯨꯗꯅ ꯍꯣꯏ ꯏꯆꯦ Ima, ꯍꯩꯃꯥ ꯉꯥꯏꯈꯣ ꯇꯦꯂꯩꯕ ꯉꯥꯏꯈꯣ ꯏꯆꯥꯁꯤꯡ ꯂꯥꯛꯑꯦꯗꯅ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯀꯣ ꯏꯃꯥ ꯃꯩ ꯇꯣꯝꯊꯤꯟ ꯄꯨꯊꯣꯔꯛꯀꯦ ꯅꯣꯏ ꯂꯥꯛꯇꯦꯅ ꯍꯧꯖꯤꯛꯇꯤ ꯏꯆꯦꯅ ꯍꯪꯉꯝꯃꯤꯕꯅꯤꯅꯦ ꯏꯆꯦ ꯈꯕꯔ ꯃꯆꯦꯠ ꯑꯃ ꯍꯦꯛꯇ ꯄꯥꯏꯔꯛꯑꯣꯅꯦ ꯍꯣꯏ ꯊꯣꯛꯂꯛꯑꯦ ꯏꯆꯦ ꯁ꯭ꯋꯥꯏꯁꯤꯗ ꯍꯦꯛꯇ ꯑꯣꯛꯑꯁꯤ ꯁꯦ ꯃꯩꯁꯦ ꯑꯝꯇ ꯋꯣꯛꯊꯣꯛꯎ ꯍꯦꯛꯇ ꯂꯦꯡꯖꯟꯁꯤ ꯄꯥꯕꯨꯡ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ ꯌꯥꯅꯤ ꯌꯥꯅꯤ ꯍꯦꯛꯇ ꯍꯦꯛꯇ ꯂꯦꯡꯖꯟꯕꯤꯔꯣ ꯌꯥꯅꯤ ꯌꯥꯅꯤ ꯌꯥꯎꯖꯁꯅꯨ ꯌꯥꯅꯤ ꯌꯥꯅꯤ ꯁꯣꯝꯗ ꯁꯣꯝꯗ ꯍꯦꯛꯇ ꯂꯦꯡꯖꯟꯕꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ Ima, pabung hoje Guwahati dayne. Imaga uninninge na laiba. ꯑꯩꯁꯨ ꯏꯝꯐꯥꯜꯗ ꯊꯣꯔꯛꯇꯕꯁꯤ ꯀꯨꯏꯔꯦ ꯑꯍꯣꯏ ꯑꯩꯒꯤ ꯏꯔꯤ ꯏꯇꯥꯁꯤꯡ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯐꯥꯎꯕ ꯃꯁꯛ ꯈꯪꯉꯝꯃꯔꯣꯏ ꯑꯗ ꯎꯅꯍꯟꯒꯦꯅ ꯇꯣꯛꯆꯔꯛꯄꯅꯤ Ima, pabung hoina aigi mating pangbiramdradi. Aigi punsise kari ormuni ima. ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ Ima, Tomthinna operation do minor ne haikibado. Imana seldo thaba warni na haikibani. Adubu pabung hoi thingnaduna Tomthingi operation da changadaba senfamsingdo loi puthokduna pabung khoina lying birini. ꯑꯩꯈꯣꯏꯗꯤ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯦꯟꯗꯣ ꯊꯥꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯗ ꯇꯣꯝꯊꯤꯟꯅ ꯑꯣꯄꯔꯦꯁꯟꯗꯣ ꯃꯥꯏꯅꯔꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯗꯤ ꯁꯦꯟꯗꯤ ꯊꯥꯈꯤꯗꯕꯅꯤ ꯁꯣꯝꯒꯤ ꯇꯧꯕꯤꯃꯜ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯖꯔꯣꯏ ꯑꯩ ꯏꯆꯥꯒꯤꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛꯇꯣ ꯌꯥꯝ ꯊꯨꯅ ꯍꯟꯖꯅꯕ ꯍꯣꯠꯅꯖꯒꯦ ꯅꯠꯇꯦ ꯁꯦꯟꯐꯝꯗꯨ ꯍꯟꯖꯅꯕ ꯍꯥꯏꯗꯅ ꯄꯨꯊꯣꯛꯆꯈꯤꯕ ꯅꯠꯆꯗꯦ ꯇꯣꯝꯊꯤꯟ ꯃꯩꯇꯩꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕ ꯋꯥꯉꯥꯡ ꯆꯉꯥꯡ ꯐꯖꯕ ꯑꯉꯥꯡꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯨꯝꯍꯠꯈꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯏꯆꯥꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯑꯃ ꯂꯩꯔꯦ ꯇꯥꯕꯗ ꯑꯩ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯍꯣꯠꯅꯖꯈꯤꯕꯅꯤ ꯂꯥꯏꯔꯕ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛ ꯃꯄꯨꯅ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯁꯣꯝꯒꯤ ꯂꯃꯟ ꯀꯔꯤꯅ ꯁꯤꯡꯒꯅꯤ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯋꯥꯐꯝ ꯑꯃꯠꯇꯗꯤ ꯍꯧꯗꯣꯛꯆꯅꯤꯡꯕ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩ ꯏꯃꯥ ꯑꯣꯏꯖꯅꯤꯡꯕ ꯑꯩꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯖꯅꯤꯡꯕꯒꯤ ꯋꯥꯅꯤ ꯀꯔꯤꯅꯣ ꯁꯣꯝꯅ ꯇꯥꯛꯄꯤꯔꯤꯁꯤꯕꯣ ꯑꯗꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯒ ꯉꯥꯏ ꯁꯦꯟ ꯑꯣꯏꯅꯕꯇ ꯅꯠꯇꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯏꯕꯦꯝ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯑꯁꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯤꯀꯨꯞꯁꯦ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯃꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯜꯂꯣ ꯕꯤꯅꯣꯗ ꯍꯖꯥꯔꯤꯀꯥꯗꯣ ꯆꯥꯕꯤꯅ ꯍꯥꯠꯂꯝꯃꯦꯌꯦ ꯑꯁꯦꯡꯕꯩꯔꯣ ꯋꯥꯆꯦꯞꯇ ꯊꯥꯈ꯭ꯔꯦꯕ ꯍꯣꯏ ꯌꯦꯡꯒꯦ ꯀꯅꯥꯅꯣꯅꯦ ꯏꯕꯦꯝꯃ ꯄꯥꯕꯨꯡ ꯕꯤꯅꯣꯗ ꯍꯖꯥꯔꯤꯀꯥꯗꯣ ꯍꯥꯠꯂꯝꯃꯦꯌꯦ ꯇꯨ ꯌꯦꯡꯉꯣ ꯀꯗꯥꯏ ꯑꯣ ꯐꯔꯦ ꯖꯦꯟꯗ ꯂꯩꯖꯔꯁꯅꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦꯗꯣ ꯍꯣꯏ Pabung, nungdangdi nachagida chakchagadamniko. ꯌꯥꯏꯌꯦ Tomthin, ay horen nga lerage. Ima, ay horen nga chawam leradamne. ꯌꯥꯝ ꯆꯥꯎꯕ ꯑꯃ ꯍꯦꯛ ꯂꯩꯔꯛꯑꯣ Che, ꯍꯩꯃꯥ ꯕꯨꯡꯉꯣ ai telheba lawba lakone. ꯑꯣ Telheba. Nupi macha sira aigi imo oidoisibo. Ish, kaideno he. Sidi moi mamongni. Ha. Akhoi imogdudi a lehoriye. Purani. Che, amuk chatlukige. Khara ngana laoko.
เจ้าเคยเกวะลิแกเอาวัดไปตัวให้เราก่อน เปลี่ยนมางานถ้วยตัวทีมงานเมื่อกี้มานะหายดนะไอ้เนี่ยศิลป์ก็นุปีไม่ยอมสาริเช่อิชาบุเปลี่ยนเดรบเนี่ย ป้าบุ้งน่าใจยำนุ่งไงป้าบุ้งให้น้องคนนับบีริเซ่น่าใจยำเป็นเจ เอ้ยน้ำมันบีไม่ยอมสิ่งที่กินเนี่ยสานวัดละสุนเนี่ยนุป้าไม่ยอมได้หายรู้นุโก้ไอ้เนี่ยล้วนศิลป์ดำนี่ งานถ้วยสีทำมาเก เอ้ยก็อินุเตลให้บ้านนั่งพูดไอ้ชิบะ มานะบิชิงกีจ้านะบวัดปะครบปุระมัน เฮ้ยมาก็อินุเว้ยมึงพูดไอ้นุไอ้เนี่ยพันธุ์ว่าศิลป์กี่ไอ้เนี่ยอีเต้ไม่ได้ชัวร์หายกันจุดที่ ยานี่ตาป้าบุ้งอะตรงงานถ้วยนั่งวัดปะเลยสูฟอนเด็กตาให้เราไอ้เจ้าลูกฮี เดี๋ยวเลยบ้านั่งสุกให้น้องจ้าสักคนนะ จ้าบักยาร้อยเด้อน้อยเฮโร่เด้อมาปานนั่งไงเลยฮุรีไอ้เจ้าละเกป้าบุ้งเจ้าเลย เฮ้ยเบี้ยมาเฮโร่หายดิชิบุตัวทีมเล่นเนี่ย โอ้ยรองกันนี่ป้าบุ้ง เอ๊ะก็อินุเนี่ยฮังชิลูฮงก็ต้องประมาณน่ะยุ่มเด็กเห็นตัวก็จัดลิชิบุเฮ้ตัวฮีดับนี่เนี่ย파자레 농아이레 ก็ไอ้เนี่ยมานะมึงพอจะขึ้นเลยสินะ 예 그이노 도로미지보 너희 바붕디 เปิดเอามาแล้วรุ่นนี้ในสักที 폰 떠오르가 까양 qu이라가 할라까니 나온 땅 비우바 아이 시엔도 부르가 한기게 떠와 เบี้ยมาอีบัวสินะกันนะเชียนก็ยายามมโนเนี่ย อากิเลยใกล้กี่บุ้งเนี่ย โอ้ ตาซาเบียเซลให้สิบุ 에라 아마도 까이노 떠오 하이드나 아마도 까이노 떠오레드나 아두나 아마도 로게 라이바 อ๋อพาเรบัวจุดที่อะดูน้อยกันโนตเอาไอ้กันโนตเอาลูกขี้เกโก้ 아야 ตาซาเบียโฟนดูมันนุ่งเดเลยเฮาเลยป้าบุ้งดูแกงวัดเลยเกนะหังงูขี้เกให้จึงบดเกสะบดกระซาแล้วก็หันกันดับนี่ก็ 허이 งักตั้งพัมบีระโม 그라투비로 ฮัลโหล เดี๋ยวเลยบ้าตาซาบิดอคุยได้เซลปีโอนั่นแหละ เอ๊ะตาซาบิละเอ๋บะ แล้วคุยมันตะละโอมาบ่มตะเขาถูกนะประตูบิโอปะน่าจะเดี๋ยวให้จึงปดกันไว้ใกล้ตาเลย เฮ้ยลาเกทำไมตรงที่น้อยดราม่าฮอลดูบูมีเรื่องคิดหรอ ก็ต้องไปเล่นมือถือหนู เรื่องคิดนี่บะอะดูตาดีสมัยตัวเจ โยเห็นบะโยเห็นบะโยเห็นบะเอ๊ะสิเล่ก็ดีติ้งนุ่มไม่จีนะรอเฮ้มิสเตอร์ซาบีสเตชันซัชชี 그이노니 อาชา police นะพารุโซทารักปนีโกชา yes correct 깜깜하게 부르시는 통통은 오해 그래라 เฮ้ยako alay daw mission na magilak pa ni si thado ga yam sam na lay ni nat ta dinang nahana ture daw ni 그이노 아이고 ถึงเดี๋ยวมันการนอริชาร์ฮักกุดคราเซ่ pero ไอ้ยินกัน you are under arrest eh mapan tulo ho sa dilo ไอ้ตัวเว้ยนั่งในสเตชันยาวเลยดิเฮ้ยจันนบีสิข้าตลอดก็นิ่มจักรอ 아이디 하이징봇 여보 락셔버니 얌짬범미니 아이부 다독비우 อิส adu hekta yaban natine shen kra pero mo awaman กลุ่มเนี่ยปีเดียร์เนี่ย ไอ้กันโนเนี่ยน้อยเต่าดิตัว ไก่สิ่งตรงที่เลย ลูกฮงก็ต้องเดี๋ยวแห่งชิดตั้งไงเรียดูก็น้อยดราม่าต้องที่เล็บคนเนี่ย 아이랑가 차이득이 찍내라버니 봐 아이야래 자가 닥쳐 힘들어 เฮ้ยนักจิตวิทยา จิเบรกับนี่กับนี่งัดขุด ไอ้กันโนเนี่ย ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯉꯦ ꯑꯩꯕꯨ ꯐꯥꯕꯤꯔꯣ เอ๊ะꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯌꯥꯔꯦ ꯉꯥ ꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯃꯤ ꯑꯃ ꯃꯥꯡꯈꯤꯕꯗꯅꯦ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯪꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤ ꯌꯥꯔꯦ ꯅꯪ ꯌꯧꯔꯣ ꯍꯜꯂꯣ
시부 폴리스 스테이션 오이비라브라. ꯄꯥꯕꯨꯡ ꯁꯦꯜ ꯄꯥꯝꯃꯨꯔꯤꯅꯦꯅ ꯕꯁ ꯑꯄꯠꯄꯝ ꯇꯣꯡꯖꯜ ꯂꯥꯛꯇꯅ ꯍꯩꯖꯤꯡꯄꯣꯠꯀ ꯂꯣꯏ ꯂꯣꯏꯔꯝꯃꯅꯤ ꯍꯦ ꯍꯩꯖꯤꯡꯄꯣꯠ ꯂꯣꯏꯔꯁꯨ ꯆꯥꯅ ꯊꯛꯅꯕꯗꯤ ꯂꯩꯔꯝꯈꯤꯅꯤ ꯀꯩꯅꯣ ꯑꯁ ꯑꯦ ꯇꯥ ꯑꯃꯨꯛꯀ ꯂꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯃꯥꯁꯨ ꯍꯩꯖꯤꯡꯄꯣꯠ ꯌꯥꯎ ꯂꯥꯛꯏꯖꯥꯠꯂꯥ ꯑꯣꯏꯔꯝꯅꯤꯌꯦ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣ ꯑꯩ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯇꯥ ꯑꯃꯨꯛꯀ ꯂꯥ ꯉꯥꯟꯊꯣꯏꯒꯤ ꯍꯩꯖꯤꯡꯄꯣꯠꯇꯨꯕꯨ ꯂꯣꯏꯍꯧꯔꯕꯣ ꯄꯥꯕꯨꯡ ꯃꯁꯛ ꯃꯥꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯍꯣꯏꯅꯦ ꯆꯠꯂꯁꯦ ꯆꯠꯁꯤ ꯑꯦ ꯄꯨꯂꯤꯁꯅꯤꯅꯦ ꯑꯦ ꯀꯩꯅꯣ ꯁꯤꯅ ꯑꯦ ꯁꯦꯜꯅꯤꯅꯦ 2,200 ꯉꯥꯛꯇꯅꯤꯅꯦ ꯁꯤꯗꯤ ꯏꯁ ꯀꯩꯅꯤꯒꯦ ꯁꯤꯗꯤ